ngasi numida waram phone ki batongan tongan ba manipuri sipong sing amasum thokhi ba thawdo athok sing dagi maruebi i paw sing meyam da thamjari ahanbada kangla paw gi pawksi edi ki lokosaraga lanje naraklaba Myanmar masa sing teno paw district ki khunja matam thina furam badagi lekanakhri Myanmar da thoklibi irang na maram oiraga lanje naraktuna teno paw district sangjapam lawduna leiriba Myanmar masa sing na en satangkul ki khunja matam thina furam badagi hospital pukhatna lekanakhri presna phama paw ki matungna lebak thiba thawdo odu soklaba miyedi di modasin maring sai kuntra apakwa di kodun maring kawi ma real ram area ki manak na leiba Assam Rifles ki post amada pukhatno Assam Rifles ki doctor sing lekanakhibani thawdo odu ramha ki Pishum dagi Chuba phawbi ki saruk tam thina sokpadagi mafam Nepalom thokna photkheri thawdo odu sinariba Myanmar masa sing adu masagi maramdagi lanjenarakpadagi Tenopal district administration na biometric yauna mathau taba khudimak loraba matungda Indo Myanmar border pillar number 82 da leiba en satang maring khul ki mihut sing amasum CSO singa wari sanaraga sangjapam pidno lelakibani ngara nungthil pung ohum lom tabada en satang khulda water festival pangthulingai da Myanmar masa sing aduga ningai sangdanar khiari maduda di modasin maringna khamdok pasang lubada mahak putam thina furakibani thawdo adugi matangda real ram area maring organization Ramogi president Prakash Maring hai lamdam asida sangjapam lawduna leiriba Myanmar masa sing sina mafam asigi miyam do onsinduna khuthaba horak paibisi afaba khudam manati lamdam asi lo satpa leba am oirabasu mari dena basingna makhoi bu logi manungda ningthina ngak sinduna thamdabana makhoina maning torakani ngasidagi sayolamagi manungda satangkhulda thamniba Myanmar masa sing asi lakthokigadabana hainasu magna makhatana phungdorakhi amaromdana en berengi khonjel ni haiba audio clip ki forensic investigation lusinkhri madugi report AC da lankhalagani Manipur thuklibi irang asiga mari lainana hanagi minister nongthomam beren gi khonjel ni haiba audio clip ama paktukna santurakhi badugi forensic investigation lusinkhiba galoinana center na athubada madugi report ama supreme court da lankhalagani hari the wiki report ama hai report adu forensic science laboratory CFSM na siltaraga supreme court Lankhalakna sem sabal loikhri Koki Organization for Human Rights Trust Kohorna Supreme Court Thangalakhiba Pleasigi hearing da Center amasum State Lenga ki Council sing thamlapo wafam sing munna taraba matungna Chief Justice of India Sanjeev Kumar gi bench aduna hearing adu May 5 digi horaga sayoldu da sathanaba khankhri CFSL gi report adu Solicitor General Tushar Mehta na fine torakadabani adu menamak mahak hauzik leitabana maram oiraga hearing gi matam kra sangdok piu haina appeal torokibani case asida kohor gi makhidigi lab diba advocate Prasan Bhusana court na SIT ama semlaga thiget hanbinawa taksin ki basu lekhrabani magna phungdo khibagi matungina audio clip leak oirakpagi case asi yamna ma khaksin lafam thui truth lab amagi matungina audio clip adu yawriba khonjel atu nongthombam beren gi khonjel oiramba ya hebasi sada maudraga humdoi gi sangna sumle haina confirm torokhiba lekhrabani CFLAO gi report gi di truth lab ki report na reliable oiba hieli haina suma na phungdo khiba lekhrabani amaromdana laibak sita thengnariba conflict sing laksinana ba wakhalon sing puthokpagi tangai phadaba lai Lokendra Manipur University ki Vice Chancellor Professor L. Lokendra Naikri leba asida thengnariba tuan ba conflict sing solution na ba singthaninge oi wakhalon sing puthokpagi tangai phadaba lai Manipur University ki Dr. Ambedkar Center ki excellence sinduna Manipur University ki lecture hall pangthoki ba Dr. B.R. Ambedkar gi samaga kuntraga manga suba mapokumon thoram ga mari lenana wafam asi Professor N. Lokendra na phungdokibani magna makhata na hai India si yamna sustainable oiba democracy satpa lebamani adumoina baleba si tuan furukang lukayana punsinduna semana maramoiduna kariguma matamda social political natragan economic conflict yauna makhal makha kyagi conflict sing tholakpa thingnari conflict sing asi lakshinana bhona bada aikoina anauba mari singthaninge oibu wakhalon kya puthokpi gi tangai fadab lei haina magna makhata na phungdoki thauramadu Manipur University ki internal quality assurance cell gi director Professor A. Razamni Manipur University Department of Law ki Assistant Professor Dr. Sapam Dilip Kumar amadi Manipur University ki Dr. Ambedkar Center of Excellence ki Program Coordinator S. Santi Kumar Susarwyaki amaromdana donor gi Union Minister Imphal da thunglabag Rasbon mi pham pangthokre pung khara gi khongchet donor gi Union Minister Jyoti Raditya
M. Sendia ngasi Imphal thulakhibaga loinana Ministry of Donor gi makada paikhalliba thabak thoramsing yengsinbagi mifam ama Rajbhon pangthokre. Communication gi Union Minister su oiriba Ministry of Donor gi Union Minister Jyotiraditya M. Sendia ngasi numijungba matung pung amaga minute taraga manga tabad Imphal thulakhibani. Mang Imphal International Airport thunglabaga Manipur gi Chief Secretary Prasan Kumar Singhai hauna lenga ki makok thungbu official kyana makpu taranokhi. Manipur ki khongset asiga mari leina Union Minister sin nari Paumising dai Prime Minister Narendra Modi na Manipur mangzul thabi state ama oina ba lawriba phire basi thabak to onthoknaba Ministry of Donor ki makhara paikhalliba tungan ma thabak thoram yengsin ba lakpani hira masiga mari leina Rajbhon da Governor ga loina tungan ba mifam sing pangthokani haina bangna makha takhi Haujuk phaoba donor gi Union Minister na mayai tangba lawduna Ministry of Donor gi makhada paikhalliba tungan ba thabak singi matangda Governor Ajay Kumar Bala yauna lenga ki makok thongbu official kya ga loina mifam sa thari ari Amaramdana Center the Memorandum Pishalubi Naurem Rosita Imphal Airport Taram Okri Iran Sina Maram Oraga Lanjena Duna Lady Bisingi Hak Pangalu have a demand the point Kunyawa Memorandum Mama Center Gilusing Bisingamadi National Legal Services Authority of India the Pishalubi Naurem Ongbi Rosita Nangasi Imphal International Airport Tunglavada Oripo Nupi Apun Malupna Taram Okri Naurem Ongbi Rosita Susampur Kumuzama Maite Lekai Degini Adominama Iran Sina Maram Oraga Lanjena Raktun House for Bala Relief Came the Sangapam Loduna Lady Bini Magna Point Kunyawa Memorandum Madu India President Prime Minister, Home Minister, Union Defense Minister, Union Finance Minister, Union HR Minister amadi National Legal Services Authority of India ra pislamani khongsur aduga mari lenana Naurem Ongbi Rostan hai Manipur thuklibi Iran sin maram oiraga lanje naraklibi sing relief camp na sangjapam lawduna rerak pasai ani fajarakli lanje naraklaba sing asigi Constitutional right matiksa na phangana ba madima samasagi mayumda hanjiduna tangdu laitana hingma ngamhana na ba action mata lokotana lairi ba silebak thibani masina maram oiraga relief camp da lairi ba singi hak phangba ngamdre masa masu sembagi matam laihandre amadi masa masagi mayum satuna tangdu laitana liba phangandre haina magna makhata na ningam da phongdokhi amaromdana tangdu laitaba hanjilakna ba matamda miyamgi mihuna lengak pa lamdam madu amuk oirakhigani bisorjit Thongju AC ki MLA Thongam Bisurjin Haikri Tangdu Loitaba Hanjilaklaba Matamda Miyamgi Mihutna Lenga Kulamda Madu Amuk Erakigani Hairiba Wapam Singasi DM University campus the Pangko Thorama Yawalakada Mahana Paumission the Fundokivani Lamdamasi the Hausi Wediba Piba Masiki Matanga Hangba Wangamaki Pakumpira Duna MLA Thongam Bisurjin Hai Apaba Lenga Haibis Miyamgi Mihutna Lengak Paduvani State Asi the President Rule Karidiki Lakibano Haibisi Miyamni and a Kangana Wapamni Maramaduna Miyam gi mihutna lengak pamatama miyam puna ngaminasi mara asida lamdam masi mahausagi phium da hanjilaknaba miyam puna khonaminasi state asida tangdu laitaba hanjilaklaba matamda miyam gi mihutna lengak pa lenga ama soidan leirakani haibi asitpa thajabale nakal amaramda aina tawbuna aina phangba mana tawbuna mana phangba haibisi kakpa yaroidaba mani afaba tawragadi afaba phangani ma ki oinadi afaba oirakani haibisida asauba thajabale Kai kraba pot ama semjin bhaibisi aruga mani matam jangani miyamna asumbagi damak leptuna matam ngaminasi aikhogi tunglam satta apapu lakani habisi ma ke asetpa thajabinaina magna makhataki amaromdana solution puraktriba phaoba mitai singna singda lai khurma yaroi Tenopal district lairiba koki singi CSO sing koki women's union amadi human right ki president songloi mati koki NP Tenopal ki president Khogin Mang Goiti, Koki Student Organization ki President Thangboy Lungdimna Khuyek Piduna Tenopal ki DC the Pisin Kiba Sirolamada Hairibidi. Maitei community sing the Koki Zau, community sing Mukudum Zanduna Ladiba sing the buffer zone Landuna Lai Kurumbigi Tabak Taugado Re Hibakangli, Hiramasi the DC Tenopal na Miyang Sangyu. Ngang DC Tenopal the Pisin Kiba Wokat Sirolas the Hairibidi, Mitei community na buffer zone Lalaga Singilam the Lagi Tauram Pangtopiaroi. Koki Zau Singyati, Namduna Singa Samaklabadi, Maduki Apapata Punamak Masamasagini, Hauki February Taradigi, President Rule Tamlakraba Matunga Inktapa Lady Visida, Singa Samaklabadi, Amuk Kudong Tibatulapi, Political Solution Productive Phaoba Buffer Zone Lansindanaba, Authority Nisan Biohidi, Amasum Sirol Tenopal area da, Lady Bakunga Matui Suba Assam Rifles, Amaso Ohum Suba Assam Rifles, so copy Amampiri Amaromdana, Mitai Singi. Civilization the Sagonari Mapam Sing Sangbar Atingwa Pirakpamadi Salai Teret Kipiral Usit Tawai the Bigi Tong Tarai Nelogdi Fox
ꯃꯤꯇꯩꯁꯤꯡꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒ ꯑꯅꯛꯄ ꯃꯔꯤ ꯂꯩꯅꯔꯤꯕ ꯀꯥꯎꯕ꯭ꯔꯨ ꯂꯩꯐꯝꯂꯦꯟ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯂꯩꯐꯝꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯆꯪꯕꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯆꯤꯔꯣꯜ ꯊꯣꯛꯇꯨꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ Civil Society Organization Fox Manipurgi Information and Public Relations Secretary Neris Mangana Kuyek Pidron Tadorak Pat Chirol Manahidi. Chirol is in a Makataribadi, a Siguma lining like Songamari Lane of Tabak the Atima Pirak Libasing a sea, Taraina Lobusum, Tawong as Shanami lining Sapasing the Atam than a singer of Tawong Amanina, Lupus in a Lawi. A Siguma Purpamaki lining like soul, Atam than a singer Libasing in Matata, Manipurgi Governor, Kadi Action Lakutaki Hibasi Miam the Khan Matatai. Mita Singi civilization at Natana Yadraba Mapamsing the Manning Tamnasang Yahanda Vibisi, secular Sapalebasigi. Freedom of religion the sound sing na banhanelawi nakala maromdana hadak social media platform am oidiba Facebook to cookie militants in the mitay singi salai tere ki firalda khona kaudun sanabigi video ama thagalaglibadu mitay singda usit thawoidaba noidana khoirang khosaunaba pokonanaba thawoina tawba thawong amani haina lawridabigi maramiti Asiguma Kanaba Hobaman, Tawong Sataril Singi Matakta, Zapsap Exalokat Pamtui, Loidana, Isteras the deployed or river forcing season Aduna Madimatic Sava, security Piduna, Ayat Apan Yauduna, Lightning Lashul, Git Romsum Pumpana, Pangto Hanana Bohonakadabani, Hidenisu, Paus the Makatana Fundurakli. Makasa Tarapo Kanglai Paki Maira, the Getopamaru River Paukra Namo, Sanazawa Misigi Sapsaba Wayal Fangan Miat Ashida Scenery Bissing Sarak Pangan View, ZC. Sayesigi Mars Kuntraga Maturi Impal East Command on a Paraga Sajiwazil, the Tamlabamatung, Judicial Custody the Lake Hidraba, Kuraining Taubundagi, Koisnam Sanazawa Mishigi Sapsaba Whale Panganduna, Miat Ashida Sien of Sing Sarah Pangan Biohina, Mishi Shiga Madila and a CM keep a Ziesigi Makadigi Apple Trokli. Nasi Kurai Lamno Kaitel the Mishi Shibu Yaning the Bafung to Nasataki walk at Mipamda, Kong Pal Awang Lake Mera Pai Vice President, the Napriari in a Fundorokibada, Lake Hidraba Koisnam Sanazawa Hokipa Mars Kuntragi Nutil Pungani Tapa Matamda, Impal is Commando Gitimamana Sombum, Tongkong the Pakimani, Madugi Matung Lamlai PS the Shinaram Laga, April Lamada. Sarakota Putok Numitarani police custody Rima Lokibani Numitarani police custody Rima Lobamatam the Imung Manungi Mioishin the Kariguma Makalamatagi Pau Kangalamba Suleti Lebak TV Sanazawasi Masangam Dri Haiduna April Tarag you Angan Mada Hospital Pukalam Laga you Pungni Palum Dabamatam the Karishu Tautre Hiram Laga Hospital Putakimani Namida Simakinung til Pungamatabatam the Quarter Putolaga Sajiwaz Yel Tazinki Sanazauba quarter Putorakum Sukariguma Makalamati medical report Vikalaki Baletiaki, Mana Makatana Fundoki, but Zil Tam Krabamatung, April Taragum, the Yukta Masano IT, Zinims the Pukalakani, Hani Imungi Muation the Popiraki, Adobo, Imungi Muation Hospital Yobumatam Ashiboxa on the Tina Kivani, Sanazauba Matokram, Lake Kitabano, with the Atubumatam, the Marie Lenabasung, the Kangan Bira, Karigumba, Kangan Birak the Patara, but the Sanchi Libokongzi Alloy, Isagidama, Mama Oibikia, Lady and Supundoki. Amaromdana Pishum Nigi Wapam Taram Oi Ating Bahandogli KMWO Nasi no Manini Mamang the Pangtokiba TV discussion amada socio-political commentator Pishum Nina Islam Learning Satpasingi Matana Nganki Wapam Dugi Matana Kanglai Pak Minority Welfare Organization KMWO Manipuna Muslim Gueba Tabak Thorom the Saru Yadana Bamadi Wangang Bugatim Tamkibadu Handokli Haina KMWO General Secretary PS Nakuyek Pidana Press Tadora Pasiola Manahidi Cyril Sinhai, Pishum Nina Hiramasigi Matang Narang, local TV channel Amada, Maiti Pangal Gime to Karigumba Amatan White of Nganki Belibanati, Equi Masel Matani, Sumna Kaki, Equi Masel Gueba Karapana Bahidun Ngankipani, Waf Amendment Bill 2020 a house to Sogoli and Fundoraki, Loinana, Waf Amendment Bill Gimatana Supreme Court case file Toki Basimaxu Tagali, House Lady Bize Pilingashina, Nammi Habigi Matagum Furup Ama Namtana but home. Makatana Tobigano, Loinana, Langa Sina, lining the cuttings in the Tobigano, Wap Porasi, Sahisakayadigi, later Lavani. Aina TV discussion among the Fundoki Wap Mandugi Matanga, Mitay Pangal Singa, no Itapapi and the Vaka Toki Badule Tivani, Eaki, Ipam the Mitay Pangal Hiber Lati, Equamatani, Wap Amendment 2025 Kimayok, the Muslims in the Sanction Libukongzang. Mapugi, Tauzalgi, my Pakpo Oration, Waf Amendment Exigi Matang, the Supreme Courtigi Arroiva, my Pakpi Pokum Amatang, Naminasi, Soidanasu, my Pakani Haina Kalihena, Fonto Kiadi, Chiolasin High,
Sonamnigi wakalda mitay pangalbu yamna sena thamoida nungsiba madi thajaba thambirama punama asigidamaktasu organization asigi mekedi ikaikumna boli makha tarakpada sumitay ama sumitay pangalgi marakta hena nungsi sandana laminaduna kanglaipa si kanbar asabu thaudang lominasi kanglaipa ki athawbasingna sumitay ama sumitay pangalgi horakuma madi furup anigi lainariba marigi matangsu mamutana hagolakliba nahasingda khanganana bohonabada mitay ama sumitay pangalsing asabu thaudang lobiyu social media kuthangna post natragana comment section na tawbiyu hairinasu pawsna makhatari lusilakpoina topa pawmna lamsang thong saba lusindabadigi miyamna thingjingkhre Impal West District ki manungsana lamsang bazar mayai oirapna Nambul Turel gi madil oiriba Singda Turel gi mathakta sariba RCC bridge asi saba sahi manga pharaglaba phaoba lusindana leibidigi lamsang amadi akoibida leiriba kun mayam horaktuna thong saba gi thabang asidagi matam kaktana thingbigi khongjang sangsangkhri thong saba thingjinbigi khongjang asi ngarang lamsang praja amadi akoibida leiriba club sing amadi mera paibi singgi oiba apunba mifam ama pangthoklaba matungda miyamgi mifamda tin kiba warep ki matungina satharakpani hadi ngase ayuktagi hona miyam tholaktuna thong sabagi thabak thingjinbagi thabak sangsin kibaduda sarugya kiba khunja amana phungdokibada ngasidagi sahi mangagi mamangdagi hona saba horakiba lamsang thong asi saba horakibane aduba hauju phawba thong saba se lusinbidabadagi miyamna satok sasin khudong sadaba kya mayukna duna lerakli haujuk nongju tha oirakpa matam asida thong saba se lusindabana maram oiduna miyamda amuk hen awaba kya mayukna rakpa horakpa sidagi khusaungnaraba lamdam ki praja miyamgi mifam pangthoktuna thong sabagi thaba asi thingjinbigi khongjang asi sangsilakpani ki mangna makhatana phungdokibadi lamsang thong sabagi thaba asi April 15 phawgi manung lusinbiyu haina thong si sabagi thabak toriba mari leinaba department gi mafamda leikai miyamna kyara khan haijakre adubo haujuk phawba thong asi saba lusindana leiri maramaduna lamsang maikeida leiriba miyamgi amata ngairaba sathoksin oiriba thong asi lusindabana miyamda yamna sauna awab mai unari maduna athupa matamda thong asi saba lusindaba tarabadi matam kaktun thingjinbagi thabak satharagane ki ado tandakna sumna miyamna thamjaramgi haujukuina di miyam paw sumatang asi lusinjarage musum khatabana wabde miyam punangai minasi